National Security da singnaraktanaba achum aran thidoktuna SD certificate issue tawbiyu. Laibak asigi National Security da singnaraktanaba state asida laingangna Scheduled Tribe SD certificate issue tawba matamda mangdongnana ningthina achum chumda thidoktuna issue tawbiyu haina Thadou inpi Manipurna thadorokpa cherol amana fongdorakli. Cherol asina makhatana hai haugiba sahi lising ama chamapan humdra matamdagi hauduna Thadou inpi Manipurna any Kuki tribe pu Scheduled Tribe listagi lokthoknaba lengakta taksinduna laki ngasi fawba lup asina taksilakkiba demandsing adu thabakta onthoktabadagi lamdam asida chawna singnabagi saitheng kaya mayoknari. Controversy oina leiriba any Kuki tribe singi manungda chenba miyoi singbu lengangna Scheduled Tribe status pibada kari karamba khongtang paikhalabadi haiba controversy asti kokpangamgani Scheduled Tribe certificate piba matamda authority na issue tawba khaknatana applicant singna pisilagliba document adu marik chumna achum chumda thidokpagi thabakta hena mideng changduna haiba applicant aduna Scheduled Tribe status pibagi reasonable oibra natraga oidabra haibadusu yengsinbiyu. SD gi issue asi administrative ki oiba issue khaknate hariba issue asi lebak asigi national security amasung integrity ga yamna chawna mari lainai hainasu Thadou inpi Manipur na makhatana fongdorakli. MD Khalidpu kankhanaba honarakpa si laibak thibani haina Kangleipa Communist Party na fongdokkhre. Kwaktada leiba masana masabu ulama haibadi Islamic law gi matangda phajana khang hairaba miyoini haijaba adubu ZRA gumba narco-terrorist group amaga khochanaduna kwamana gi karbar tawriba MD Khalid haiba miyoy asigi matangda KCP na phongdokkiba wafam khudingmak achumada yumpham oiba ngaktani haina aina thingraba lal hol asigi Information and Public Relation Department ki secretary M Punsiba mitai na khudek piduna thadorokpa cherol amana phongdorali. Cherol achina makha taraduna hai MD Khalid haiba miyoy asigi matangda Kwaktagi Jamiatul Ulamani haijaba miyoy kharana press meet ama sinduna mahakpu kankhanaba honaragliba silaibak thibani hena laibak thibadi MD Khalid pu kankhanaba honaba matamda kangluki oiba wafam hanjin hanjin putlakpa sini miyamna hena khangjingadabadi KCP na MD Khalid ki matangda thadokiba cherol singda Kangleipa ki mitai pangal kanglupu natraga Islam bu kaidongaida hunduna natraga phatana ngangkiba leite adubo MD Khalid ki maralgi matung ina party asina cherol ama hek thadorokpa matamda kangluki oiba nungaitaba phataba sentiment saganaba honarakpa silaibak thibani. Kwaktagi Jamiatul Ulama na phongdoropagi matung ina Islam lining chataba miyoina Islamgi haramgi matangda wafam kaya thamlakpa si yaningde amasung MD Khalid na ZRA ga khusamnaraga kwamanagi karbar tawbasi haram oide haibasini. Arambai tengol gi lusing purel Korounganba khumandagi delokhajage club maira paibi ima member pradhan amadi miyamna adom adongi laikai khul kendrada maitai nupi loba mitop sing maitai yumnak hapchilaga leiba singi border lokthokpiyu aduga yumnak sing lokthokpiyu sakmai mari mata yenga leiradi loiba tare masi tarai tarai na loba yabanate aduga aikhoi maitai nupi sing chu mitopda nayumdo paladi phajana chumna magi manakta layu yadra nayumda puraklaga sagai panjandana tawribado karigino noina khalise karino noi mangaire haina pendaba phongdorakli. Imphal Jiribam Railway Project ki construction Imphal lomdagi su paikhanaba MP Sana Jawbana taksinkhre Manipurda asauba awonba ama chaukhatbagi lamda purakani haina thajanariba Imphal Jiribam Railway Project ki thabak nakalama khaktagi haibadi Jiribam lom thangba maikaidagi hauraga thabak subana project asi loishinbada matam changthagani madugi mahut Imphal dagi su thabak suba hauduna Project asi athubada loishinaba Rajya Sabha gi MP Ningthau Laisema Sana Jawbana Center gi pungning singsinkhre ngarang Rajya Sabha da Ningthau Laisema Sana Jawbana mathaki wafam asi special mention oina puthoktuna Union Government ki pungning singsinkhibani MP na makha taraduna phongdokkibada Imphal Jiribam Railway Project asigi Jiribam Khongsang section kilometer Jiribam Khongsang section kilometer 55.36 km thabak English ani kunithoi da loisinduna commission tawba hawkre adubu lemhauriba section sing haibadi Khongsang to None kilometer 18.25 amasung None to Imphal kilometer 37.02 gi saru haujisu loisindana leiri Manipur National Highway sing da ban blockade toina tawba lambida namhaduna sel munbagi thabak sing chathabagi mathakda nongju thagi matamda National Highway sing asigi mafam kayada landslide amadi mudslide toina thokpana Nongmada changdaba tangai fadaba polam sing Imphal tamna puchilakpada achauba apanba oheli
asiguma khudong chadabasing asi kokhanabagi amata ngairaba pambaidi railway project asi athuba matamda loisinbana oigani maram asina miyamna ngainariba construction gi thabak asi jiribam lom thangba saruk khaktagi chathabagi mahuta imphal lom dagi su construction gi thabak asi chathaduna nakalani maktagi taksilaklabadi athubada project asi loisinba ngamgani maram aduna athubada project asi loisinaba imphal lom dagi construction haubiyo haina phongdokki Reserve Forest da ain kaina sajilamba structure sing takhaikhre state asida leiriba reserve forest sing manghandana ngak senduna thamnabagi pandamda Central Forest Division na Imphal District ki manung chenba haingang reserve da ain kaina sajilamba structure sing takhaikhre haingang reserve forest da ain kaina sajilamba structure sing takhaibagi authority na chathagiba drive aduda puna illegal structure sing tarani pan sidoktuna manghan takhan kiba haidiba structure sing adu Forest Protection Law thugaiduna mafam adugi ecological integrity amadi biodiversity da akaiba pirakpadagi haidiba structure sing adu sidokhibani haidi haingang reserve forest da sathakiba akanaba drive adu range forest officer RFO Cedar East M Jobit Mitai amadi RFO Nomai Singh S Robertson Singhana lusingduna Imphal East Police Team amaga khusamnaduna chathakibani DFO Bikram Nade IFS na thokpa official statement amagi matung ina Reserve Forest haibasi state asigi langs oibata natana lamdam asigi phajaraba natural heritage ki prosperity amaso oidibani athubada NDA gi lengak amal laklakani haina Nurul Hasana phongdokkhre Lengak sembagi MLA sing masing suna lengak sembang ngamdaba asina leibak asigi democracy da maring marang halle state asida tangdu leitaba hanjilakpaga iroinana athubada state asida NDA gi lengak amal laklakani haina NPP Manipur gi legislature leader su oriba Khetrigaw Kendra gi MLA Sheikh Nurul Hasana phongdokkhre wafam asi ngarang Paupitek Development Forum na sinuna Wangoi Kendra gi manung chenba Paupitek mamang laikai community hall sangabagi tharamda saruk yaraduna phongdokkibani Nurul Hasana makha taraduna kumdali singani kulhumdoi gi me ahumdagi state asida thorakiba irang asina maram oiraga mamangda lairamba lenga resign tawkhraba matung Manipura PR lairakpa tha taruk hendilagle state asida laiba governor council Central Government amadi tongan ba CSO Singapuna hotnabadagi state asida tapna tangdu laitaba hanjilagle state asida tangdu laitaba hanjilakpa iroinana athubada NDA gi lengak ama soidana laklagani state asida popular government laiba haibasi lamdamasigi miyam gi apamani democracy da miyam gi mihusingna lengak sabang ngamdaba haibasi democracy gi masjata maring marangba amani tarani thoi suba Manipur Legislative Assembly mikhalda ahanba oina MLA oirakpa singi oina yamna ninghanaba ama oidi miyam gi mihut ama oina miyam gi yaifa tharangi oiba thabak tharam kayagi vision mangphawna bangamdaba haibasi ikaiba phawi adubu telaba sahi ahum gi matam asida limited resource kaloinana Miyamgi oiba sauka tharangi thabak tharam ting kumang chawsin mangamli lamdam asida lairiba yellow proof singna khenaba nungaina da balairabasu puna phamina duna chapchaba solution ma puraktuna chawkhatpa lamdam ama ohenaba hotna minasti me ahungi thawdok asi lamdam asida amu hanna thoktana ba aikoi puna hotna ba changi haiki Manipuri lol gi numit pakshana pangthoknakre irol EX chawkhana ba hotna ba da pumnamaki thawdang lai haina Dr. Bijitana phongdokkhre Manipuri lol na Bharat ki nipan suba schedule chasan kiba sahi kuntra mari mapung parak pagi thauram ngasi lamdam asigi tongan mamafam kaya da pakshana pangthoknakre mapung oiba thauram na Manipur University gi Manipuri Department amasung Lining Hall Nauria Phulo Memorial Charitable is ani na sinuna Manipur University gi Seminar Hall da pangthokre thauram aduga mari lainana Professor L Bijitana phongdokkibada mutkigadra haina mi paineruraba aikhoigi irol iek asi yokhatpagi wakhalon mapung phana lairabatada ningthina chawkhat hanba ngangani loinana malemda matik manga laina aikhoigi lol amasung iek asi mapung phana phanghanba ngamgani Manipuri lol na Bharat ki nipan suba schedule cha sankibagi pangthokliba thoram asi isam chamna pangthokpani haina lobadi langani mitai lon haibasi aikhoigi loni lamdam asi lairiba miyamgi phauna lon amasu oiribani maram aduna lon asibu mapung phana chakot hannaba honaba haibasi aikhoi khudimaki thaudang lei aikhoi maselgi marakta yetna duna lairabadi kaidangoi da su maipakpa oithokloi lairiba awat apasing asi men khanabagi damakta amana puthorakpada amana sawatpa sangi mitai longi oiba mapung phaba dictionary ama puthokduna lairiba awat apasing asi hapchinaba honaba changi haina phongdoki
CM Bangalore Yaramdai Lambi Kaidokpagi divider sida toina accident thogle masida signboard thetpiba post amakhakti darkar oire mafam asida toina thengnanai kudong thiba thokpa haina social media da thagalagli opposition gi yaningdaba kholau marakta PMCM lathokpagi bill puthokre Union Home Minister Amit Shah na ngasi Lok Sabha da yamna maru oiba bill ahum puthokre opposition gi yaningdaba kholau marakta bill ama oina Prime Minister Chief Minister atai Minister sing jail da thama bu leiraga di mathanta fam lathokpagi bill amasu table tawkhre Parliament ta thamkiba bill ahum makata na yengsinaba Joint Parliamentary Committee amada Speaker na thadakre Lok Sabha da pukhalaki bada Constitution Amendment Bill 2025 ki matungina tamthiba crime da senaba makok thongba excuse singi mafam lathokpagi wafam yauri Amendment Bill asigi matung ina Prime Minister Chief Minister natraga Minister ama crime amada senabagi damal faraga thangnaba numit kuntrani jail da leirabadi pham thadokadabane hairi Opposition gi MP singna bill asibu akan mamongda yaningdaba fongdokladuna haiki madudi BJP na lengak pai da bus state singi Chief Minister amasung Minister Singh mafam lathokpa yanabagi pandamda amendment bill asi house ta pukhalakpani Congress gi MP Priyanka Gandhi na haiki BJP ga chatminari ba NDA gi mapang natana atopa party na lengak pai ba state amagi Chief Minister gi mathakta kanaguma miyoy amana corruption gi charge ta wakalakpa haibasti thoidongna arubanate mataw asumna Chief Minister amabu aranba wafam da yumpham oiraga numit kuntrani fadinduna thamlaga mafam lathokpa yanaba NDA na akhanana bill asi puthorakpani adumapu Congress ki lusingba Sasi Tharurandi bill adu sagatuna haiki Maral gi matung ina numit kuntrani jail da leiraba miyoy amana makhata na minister oibagi right leite maram aduna amendment bill ase Laibak miyam gi yaifanabagi damak pukhalakpani haina lawpham thui